ngasi ayuk Indian Army ki personnel singna Siroi Lili Festival ki pau lobo chatpa paumi singna tonglakpa MST ki vasta Manipur haina thariba adu lauthoktrabadi chatpa yaroi haina athingba pirakhibagi thawong adu BJP Manipur Pradesh na condemn tawrakle Hiramasiga mari lainana ngasi DTI pa tutekta pangthokhiba paugi mifam amada party asige General Secretary P Pemananda Maiteina hai Manipur ki Tourism Department na Shinduna ngasi dagi pangthokpa haukiba Siroi Lili Festival ase lamdam asigi yamna maruiba festival amani festival asigi pau lobo chatpa paumi singna tongba gari ama ngasi ayu Gwalgabida leiba Maha Regiment na khamduna thamlaga gari aduda Manipur haina thariba du muthatlaga chatlu natrabadi chatpa yaroi haina athingba pikiba thawong adu BJP Manipur Pradesh na akanma mongda condemn tawi Miyam da pau yauhannaba mathau pangthokpa chatliba paumi singda Indian Army na chathakiba thawong adu yamna mathong muktaba thawongni thawong asi party na tumina khak leithokloi ngasi hayeng asida Manipur gi governor unaduna takshingani ngasi Indian Army na chathakiba thawong adu Manipur miyam gi yamna sentiment sokpa mani party na wafam asi taraina loroi haina mahakna makha taki Manipur governor unarakanda ko pendaba Manipur praja singi apamba Manipur praja sin pen waham singa se ngasi thokiba thodoski matangda akoi chaptana wa khanagani amadi madugi makhata outcome se kari lakunu haiba se akoi punu yemina batai mapumoina Bharatiya Janata Party na ngasi thokiba thodokasi condemn tawi sigumba thodokasi makhata na amuna thondanaba tawriba kanglo da akoi maikai degi akanba akoi wafan thumjari hariba thabok singa se asoiba thabok bu tawrabadi any form of government da Bharatiya Janata Party na tumina meroi madugi map akoi leigani tawgi ba soiba thabok singa se kari gi tawgi bono karam soigi bono tawriba singa si mata kari action ho kaduna haiba sigi matangda chap chawo hom khara ko ngasi Manipur governor unaraga ko soidna thamnaba governor gi appointment pina ko kana haina khri hujik leiba tanja sida chingda handak pangthok kadar Siroi Lili matam changna pangthok doi tungta handak pangthok kadar sina achawu message ma pira kanida Manipur ki praja punamakta chingtam animakta ekoi nuksi chanana leire haibagi message ma piraga ekoi je amuk hena hana leiramniba fium da hanjilakpa yagani haidana khalamba dugi mahutta ona tainana torkosa masi ekoi masi nungsinagi tare masi kalimura to hudraga dena tawman ma pot chide koi masi amna koi mu praman so condemn tawi aduga Bharatiya Janata Party Manipur Pradesh ki wensu strongly condemn tawa koi ayamna zamiyam thamjai tawsu tawi aduga tawri badu karino ha jo khosoi ni thibok lagani